Mayambu amuka na taram nokchari tongan ba social media amadi Facebook page tagi lokacharpa pau miyam da thamjari an mada kanglai mapau infotainment page tagi lokacharke Kuki singna Meitei pangal bu makhoi gi area singdagi takthoknaba wa lemna khre hairiba pau si Kuki WhatsApp group tagi link oirakpa pau ni hairiba warol sing adudi sumna palli important notice akhoi gi khudong thiningai oiba potta minung sipo gumsi Kuki jo area da Meitei pangal sing takthokla Makoina Intel CID loina oiraga leire ngasi jiri da Kuki zo macha singda kapada luching lebadu pangalni kwakta dagi lamka da ngari supply lakpa mobile phone store hangliba amadi atai tai simpham tawriba singsu loina CID ni haiba khangle makha tarakpa pawda tumduna leiriba ahalama Kuki terrorist singna makokta nomain kaplaga halamle thokdok asi ngasi September gi tang 3 ki anganba yukta Jiribam district ki manung channa leiba nungsekpi da thokhibane makha tarakpada Central Forces maruina Assam Rifles ki officer amana imaibel singda yam thoi usitaba mongda karemna duna ngangliba wa amata tadana angang machada laknaba dangno tawgi mong aduni uchari basi hairiba thong sipen da boina lisipria kangujamna asumna phongdrogli ngasidagi AR na sinba health camp sports tournament public function singda cultural performance piba Meitei amate yauraroi usit mande Manipur by blood have a PS asinasu asumna phongrogli Central Force na ima singta oliba thong la le hajidriba fawba makhoida makhal amatagi pot yondanaba ima singi warep lobi yu haina su phongrogli